ngase phong ki tongan manipuri se phong singa masum thoki ba thawdo wathok singdagi maroi bi i pauk sing miam da thamjagi ahanbada sanalaiba pauk seri gi lakusaraga Kangla ngasi arambai tengol gi member yangkhai ga manga ga MLA kunthra ga tred MP ani ga unana ba sem sakre Kangla amasum asigi akoi bada khulai pai ba lanmi thamnadana ba nakal ani mang gyana khre Manipur thokriba kanglu ki irang amasum asigi makha tarakpada maitei sing punsinna ba ga loinana apun mo warep ama launana ba gi panamda arambai tengol na Manipur Legislative Assembly member MLA kunthra ga tred amasum Rajya Sabha Lok Sabha gi MP ani Kangla da heng laktana ba khangan ki ba matungina nakal ani ma unana ba sem saba loina khre Thajaba yaba mafam dagi phangba paun hai arambai tengol gi maikei digi MLA sing amasum MP sing Kangla da laknana ba sebau pi bi gi thabuk loi khre masigi mathakta karigumba thawdo wathuk ama hekta tholakpada mayong yanana bagi damang arambai tengol gi unit khudimak mobile team khudimaksu ngasi ahing dagi sem saduna lainana ba khankhre arambai tengol AT dagi phangba paun hai hayeng ayu pung 10 taba matam dagi house ki members sing Kangla da lakani makhoi bu unana bagi damang arambai tengol gi unit punamaki commander yangkhai ga manga mobile team gi commander su sem saba lakre arambai tengol gi mute kangbu adu korongan ba khumana lusingani amasu makhoi gi unit yangkhai ga manga gi commander sing na mateng pangani pau sunai chief minister nangthongbam beren amasuma ki mapang sing asi ayuk sana kunung da lakhi mafamdur ningthau leisem sana jawba korongan ba khuman yauna arambai tengol gi lusingba kaya ga unaduna wari sanakhi Wari sana badu chief minister nangthongbam beren hayengi mifamsi yauning ba MLA sing yauksanu yauning da bana yaudasanu tawbudadi Kangla manungda sangbada natraga masigi akoibada khulai paiba lanmi amata thamnagumsi hain haudorakhi chief minister gi wapam adu arambai tengol gi kangbuna yakhre maramaduna khulai paiba arambai tengol gi miyoi amata Kangla manungda sangloi amasum masigi akoibada leiroi khulai paiba arambai tengol gi team singdi tidim ground Thau ground amasum Imphal gi akoibada leiba mi punba yaba lampak singda pullaga leigin hari MLA singi maikei digisu Kangla manungda makhoi gi escort natraga PSO amata pusiloi sukmatagi driver amamam khakaloinana makhoi gi gari singdu sangani duga arambai tengol gi lusingba singapuna wari sanaduna maitei singi oiba warep ama launana bohonagani MLA sing hayeng ayuk ki pung 10 da laknagadabana madugi mangoinana ayuk ki pung 9 tabadigi Kangla manungda punba hogani Union Home Minister na tharakpa akhanaba miyoi ahungi tim aduna su Kangla manungda arambai na kawbada MLA sing satpa thingnana ba tharang amada tawroi hena khanglamki tawbadadi khulai pairaga tawningba tawbagi mawongda satpadudi tawganu hairami amaromda Kangla gi nungsup thangba sanathong kha thangba sanathong amasum awang thangba sanathong da lanmi gi case par gari mayam ama paisinduna khambu nakhi masigi sumathakta nahan makhai amukta udaba medium machine gun MMG amasum 51 motor na singba apapa makhal gi khulai singsu Kangla gi sanathong mayada lanmina khillaga thambuki police RAF ki personal mayam amasu Kangla gi sanathong mayada deploy tawbana hayeng asi karam tholaga ba haina miyam gi thamoida wangang nakhi adumapo numidang athengbadadi lanmi sing adu Kangla gi gate gi lapthoki Congress ki MLA mana pauksi sida hai Congress ki team hayeng Kangla da arambai tengol gi kangbu unaba sakhani mamangda Youth of Manipur na kawbuda Delhi da satluba leibana handaki asida arambai na kawbuda satluidabagi maram leiti masigi sumathakta Congress ki MLA sing da hausuk mapangal yamna sole leba asigi democracy amasum Manipur kan ba haibisi Congress ki MLA manga khaki khuta leiti masidi BJP ki matik mayai gi makhada leibani Congress di sumna sum satabi yadabadagi satkadoribani BJP ki MLA amana pauksi sida hai mahak sungsoi soiduna hayeng AT gi members sing unaba Kangla ra sakani maitai sing ma pangal sontharakpa masum masoi tarakpa gi phibam masida platform amata da puna phaminaraga puna warep lawminaba masum puna satminaba gi tangai fadaba leibana arambai tengol na kawbuda mak masamaksu satnanaba sem sabani Mara sida ngasi BJP gi National Spokesperson Samit Patra su sana kunungda laktuna arambai tengol gi lusingba sing amasum ningthauga puna phaminaduna wari sanaki wari sanabaduda hauzik oiribi state asigi law and order gi phibam amasum arambai tengol na pamliba sing adu kari no haiba mek sing na thamki panba yabadi arambai tengol na demand tawriba sing adu kumja English sing amaga samapanga yangkhai gi mathoida base year oiraga state asida athubada NRC satna hanba loinana NRC na sandaba sing adu puthokhiba
कुकी ललौबसिंग लैनरिबसु लौथोकपगा लोइनना मखोगी मथक्ते एक्शन लौखटपा म्यांमारदगी लंजिनरलिबसिंग असि मिजोरामदु ओइना पुन्ना थमखिनबा थबक पाइखटपा बॉर्डर फेंसिंग तौबा असम राइफल्स की जुरिडिक्शन मनुंगदा पॉपी थाबदे एक्शन अमत लौखत्रबनिना असम राइफल्स की मोहत मतिक चाब अतोपा फोर्स अमन सिंदोकपा अमदि कुकी इलीगल इमिग्रेंट सिंगु एसटी की लिस्ट की लौथोकपा हाइबसिंग सिनी हाइनसु पाउचता पली मखासा थरकपो ओइना पंगनाफम पाउसीदना असुमना फोंगनि अरामबाई टेंगोल की कंगला मीफम चीफ मिनिस्टर दी यावररोई मिनिस्टर अमसुम एमएलए अयामबदी यावगदौरी अरामबाई टेंगोल हयेंग कंगला उत्तराद कौरीबा मीफम असिगी मंगोइनना चीफ मिनिस्टर एन बेरेन सिंगाना ngasi महकी सेक्रेटरीट ऑफिस ता लेंगाक पाइबदी यावरिबे एमएलए सिंगा तंकक अनिरक मीफम पांगथोक्तुना कोक सुंगसिनखरे कंगला की मीफम असिल चीफ मिनिस्टर दी यावररोई मिनिस्टर अमसुम एमएलए अयामबदी सरुक यारबा याहरी हौखिबा सही इंग लिसिंग अनिगा कुनगा मरीगी मे अहुमदगी हौरखिबा इरांगसिदा हौजुक फाव लोइबा नाइदबा फिबम अमा लाकपसी अरामबाई टेंगोलना तंपाकी लैरिबा मैतेगी एमएलए सिंगबु हयेंग अयुक पुंग 10 दा कंगला उत्तरादा मिफम पांगथोकनबा कौखिबनि हयेंगी मिफम असिदा एमएलए सिंगा अरोइबा ओइना वरेप अमा लौमिनगदबनि कंगला की मिफम असिदा एमएलए सिंग ओलै पारै तौदुना लैथोकपा यारोय हेबा अरामबाई टेंगोलना थमलखिबा अकनबा वाफम अदुगा मरी लैना ngasi nungthil pung mari khara helakpada chief minister N Beren Singana CLORga mark secretariat office ta ruling the lady by MLA sing loin yawba mifam amma pangthoki ngasi nungthil pangthokiba mifam aduna hayeng ayuk pung 10 da arambai tingol na maitai gi MLA sing kangla da kauduna mifam pangthok minanaba hairakliba asigi matangda mifam aduna yamna kupna khana naina khiyari सैरक्सिदा हौजुक ओइरक्लिबा फिबम मसी येंगलगा सिक्युरिटी की अकनबा सेक्शन थोरांगसिंग लखोटनाबिगी थबा स्टेट गवर्नमेंट पेखत पाउखरे स्टेट गवर्नमेंट की माइकेदिगी थोलखिबा ऑर्डर अमगी मतुंगिना ngasi numidag pung 12 मखाइदिगी कंगलागी मनुंग कंगलागी नुंगसुप थांबा गेट कंगलागी मखा थांबा गेट कंगलागी अवांग थांबा गेट ममांग थांबा गेट हाइरगसु खंगनरिबा नोंगपोक थांबा सेंट्रल फोर्स की पर्सनल सिंग स्टेट पुलिस की कमांडो पर्सनल सिंग गाक सेंदुना थमनबा खनखरे ngasi nungthilgi hauna kanglagi gate singda central force ki personal singna case paramasum atai anti mob control vehicle yauna makhal makha kaya gi afaba khulai sing khinduna thambuna khi se minister N Beren sier loduna pangthokiba ruling gi MLA sing gi oiba mifam aduna ahanba tangaki oina arambai tingol na MLA sing kauriba sida ruling MLA khara satuna wari sanana ba thorang paikhanaba khanaki maduda ruling MLA punamak satpegi wafum dilaiti यानबा मगी मखारा गवर्नमेंट की मैकेदिगी एमएलए खरा सतननबगी वाफमदा यानकी हाइदि से मिनिस्टर अनिरक सुबो ओइना ngasi numidag pung 9 ga makhai tabadagi amuk mifam adu makha sataki ngasi numidag athingba phawba pangthokiba mifam aduna hayengi arambai tingol na kauriba mifam asida chief minister natraga minister amasum MLA ayambana kanglagi mifam asida satnaba lemna ki haina pawgi likhuna sinahidi अमरमदा अरामबाई टेंगोलना कंगला उत्तर ममांग हयेंग अयुक मिनिस्टर यावना मिनिस्टर एमएलए सिंगे अपुनबा मिफम कौरिंगै मरक्सिदा गवर्नमेंटना कंगला की अकोइब मफम खुदिमक सिक्युरिटी फोर्स सिंगी लनबन सेमलग ngak सेनखिबदु नुमिदांग अथेंगबददि सिक्युरिटी इताक ताकि ममांग सेगी मे अहुमदिगी हौरखिबे इरांग असिगा मरी लेना अरामबाई टेंगोलना हयेंग अयुक पुंग 10 दा कंगला उत्तर ममांग मिनिस्टर सिंग अमसुम एमएलए सिंग अपुनबा मिफम असि कौखिबनि अरामबाई टेंगोल की लुसिंगबा कोरंगानबा खुमना मिफम असिगी मतंगदा माकी सोशल मीडिया फेसबुक पेज त मंगजौनना फोंगदोखिबगा लोइनना कनागुंबा मिनिस्टर एमएलए खरदा सेबाउ पीबा सतपगी वीडियो फुटेज सोशल मीडिया दा थगलकपा लैख्रबनि कोरंगानबा खुमना माकी फेसबुक पेज त ngarang मिनिस्ट्री ऑफ होम अफेयर्स की स्पेशल टीम गा एटी अरामबाई टेंगोल की यूनिट कमांडर सिंगा पुना सना कोनुंगी फिराल मखोंग उनखिबगा लोइनना एनआरसी कोकी मिलिटेंट की सु मेमारिस रिफ्यूजी बॉर्डर फेंसिंग कोकी इलीगल इमिग्रेंट सिंग एसटी लिस्ट की लौथोकपा हाइबसी यावना डिमांड सिंग थमखि हाइना थगलखिबगा लोइनना हयेंगी मिफमसी अदमक पांगथोकनि हारखि ngasisu lainga asigi lusingbsinga AT gi lusingbsingu nakhi AT gi oiba demand sing adumak thamki hayeng adumak AT na kaukhiba mifam kangla manungna pangthokani hadi hayeng AT na pangthokodoriba kangla gi mifam siga mari leina ngasi ayukti gi hauraga central amasum state force na kangla sangpham gi maikai marida mamangda amukta ukhidriba mong amada akanba section tharang lokhathi kangla nongpok thong makha sanathong nungsup sanathong amadi awang sanathong na central forces amadi state force ki masing yamlaba personal sung ngak senunu lekhi kangla nungsup sanathong mamang na central force na MMG medium machine gun khinduna
ngasi khudakdagi ngak sianduna leibuki maraksil Chief Minister N Biren Singha CL lauduna maki Council of Ministers singa masum MLA singa takak anirak ngasi apunma mifam ama pangthoktuna hayengi mifam asida minister amasum MLA ayambana saruk yarunaba firep laukraba matung kanglagi akoibda deploy toramba Central Force singda numidang athengbada lakthokkhibane haidi atopa pawmana More the Lady State Force na Silesor Somerjit pu ikai kumna bot krai Kukila lawusing na more the Satrakiba Akan Malanda ama the Laikidraba security personnel takelama Silesor Amasum W Somerjit Kimapam ngasi border town the Lady security force na Haikalaka Tamdun ikai kumna bot krai Special Commando gi SPTS Krishna Tomina Lusing lagi Special Commando gi OCL Vivekanda amasum More Commando gi Prakash yauraga mafam aduna leiriba security personnel singna laikhidraba makhoi ani gi photo da haikalaka tamduna ikai kumnaba utkhiari amaromdana Lok Sabha mikhal April 13 ta pangthoklaba yai Election Commission of India na leba sigi state amasum union territory khudimakta khangan khiba matungina Lok Sabha mikhal as lakliba April 13 ta pangthoknaba sawrakpu matam lepkhreari Election Commission of India na state ki chief electoral officers sing khangan ki bamatungina mikhal gi mathau tawa thorang khudimak hariba matamasigi mangoinana losinana bakhankhre ECI na khanglakpa matungina Manipur gi oina su ngarang chief electoral officer na draft electoral roll phongkhrabani masigi mathakta mari lenaba electoral registration officer sing da mikhal gi damak mathau tawa thabak thoram sing lakhotna basu khangan khreari Makasa tharak poina hoyelan pawde ke thopa maruiba pawkhra namo Thawbal natana atai district singi curfew komthokpagi order phangkidi Law and order gi phibamna maram oireduna curfew gi athingma thamnarakhrabasu numit khuding gi pung khara komthoktuna lakhibadu ngasi gi oina Thawbal district ayu pung 5 dagi numidang pung 10 fawba komthokani haibagi order natana Tampak ki district sing Imphal West Imphal East kaksing amasum Bisnupur da athingba si komthokpagi order ngara numidang pung 9 helaba fawba da phangkidi Congress ki ibobi amas Mega Sandra halakre Arambai Tingol ngasi ayuk pung 10 da Kangla Utramamang da Manipur gi iprup iramdam gi matang da khanana bagi damak lakpina ba haijrakraba matungda ngasi Guwahati da pangthokpa North East Congress Coordination Committee gi mifam da saruk yana bagi damak ngarang sakhiba Congress ki CLP leader o ibobi amas ke Mega Sandra ngarang nungthil Imphal da halakre ngasi Republic Day gi full dress rehearsal tawraroi Mausagumna tha asigi kunga tarukta laingana sinduna Imphal da pangthokadoriba humdraga mangarak suba Republic Day gi full dress rehearsal hayeng ayuk pangthoknana ba thorang pudamak loisinkhrabasu hayeng pangthoklaroi mathangi numit tha asigi kunga mangana pangthoklagani hadi Amaronda Kangla mifam gi dama Congress ki mifam pangthokadori ngasi ayuk pung 10 da Arambai Tingol na Kangla Utramamang mangda miyam gi damak khanana ba kauriba mifam asigi matang na aroiba warep ama launaba mifam asi haudungai gi mangoinana ayuk pung 9 tarakpada mifam pangthoktuna Congress ki weba warep ama lauragani hadi atopa pawmana Johnston Higher Secondary School amasum Liberal College ki mahiroy sing Republic Day saruk yararoi herakle Haukiba me ahumdagi mitai de landaraktu ngasi phawda Manipur tangdu leitadaba phibam mayoknabaga loinana mikap mirau khon nilingai gi serak thasigi kunga tarukta pangthokadori Republic Day gi thorom yauduna harawba phongdokpagi thawong asi tauroidabani haiduna Johnston Higher Secondary School gi mahiroy singna numit asigi thoramda saruk yararo herakli Liberal College Loang Sangdi Student Union gi serula manasu thamapan suraglaba phawda Manipur gi Lanbu kumai gumna yengduna leiba thawong amani Central Force na misamna sathrakliba kahinba thawong singbu yaningdaba phongdoktuna numit asigi tharamda college asigi mahiru emata saruk yararo hadi atopa pawmana haraw thel singthaktagi numai kap tharakhre moreda IED taruk fangle ama phokhankhre ngasi pung 12 minute 15 tarakpada Kangpokpi district ki laimakhong PS na koliba haraw thel singthaktagi koki militants na numai maru taruk rong kap tharakhre hari adomenama thawdo sida aso apan yauki de dubo haraw thel singthakta Central Force laina koki militants na numai kap tharakpa dura khunjasing akan mamong na yaning dubo phongdorakli Koki militants na numai kapaglabas kulngak pasingi maikeri ga handuna kapkidi amaromda ngara numidang amasung ngasi ayuk kilo na panungay matung pung 10 nito ki minute 10 mangarom tarakpada moirang PS na koliba singphai koki khuldagi su koki militants na numai kaplaki haidi seleksida AR amadi army ki combined team na ngarang moregi s mol zone amadi
मुनपी खुलगी एरिया लोसिंगदुना थमलंबा खुसुखुलाइसिंग फोगतखिबग लोइनना मफमसिंग असिदा थी हुंबगी थबक सथबदा आईडी तरुक रिकवर तौरे ngasi ayuk pung 12 furom tarakpadasu more post office manaki drain amad asoba bom ama tarambadigi combined force lakhotlaga mi sokledaba mafamda ngasi nuijungba matung pung 12 furom tarakpada pakayanduna dispose tawkredi naharol thawdang poksi thana Koki sing numai kapselakre ngase pung 12 ga makhairom tawad Imphal West district ki manung sanba koktrukta koki militants numai kapselakpadigi kulngak diba IRB amadi MR personnel singsu khut handuna nakalani gi marakta minute kun khut thonakre resna phangma paw gi matung ina koki terrorist na National Sport University ga nakna leiriba singthak reserve forest area dagi koktruktamna numai kapselakhibani thawdu odu koktruk khul ngak pasingi damak nupi masa khrana awat apa mating pang balakpo matamna numai kapsilakibani lebok phabadagi nupi masa singadu yauna khulgi mi amata aso apan nangkidi hairi makasa tharak poina to papa omanamo sanga express gi lokusaraka namayamna thamjage numai maru yaodre hairamba adu taduna leire khamelo ki lanphamda hobizam Somen Kumar gi numai maru matiksana yaram labadi kokina hatpasu ngamlam loi haba wafam thamladuna Koki terrorist na thadorakwa video amad lanphamda maru yaodre haiduna tawpham khangdaba aroiba minok noklam khiba mapu roibagi minok tu urubuda thamoi se kairi haiduna kiran bala laimana thamoi sokna kapladuna phongdorakli mamang segi jun tarago humdoi english ngani ga kungo humdoi gi khamelo ki lanpham gi thawdokta laikhidraba masagi sei kunga taruk suraba hawizam Somen Kumar bu koki terrorist na numaina kaptuna hatopiki Koki na halaba matung numit nini humni romdi laikhidraba Somen Kumar gi mobile phone Somen Kumar na lanpham duda record tawrom khiba maru yaodre hairamba nagyet koilei leiraga yenglaga tawpham khangdaba aroiba minok noklamba du thadoraktuna viral oiram khibani haina paladuna tha khragi matungna hausi amu hana yamna kana social media da viral oinarakpadigi thamoi kaiba haibadu oinare viral oiraklaba video clip asi amu hana unarakpadigi miyoi kayana laikhidraba Somen Kumar bu saithaduna saireng kya iduna social media da thagatnarakli masudasnatana viral oikhiba Somen Kumar gi saktambu ayekpa lai oina yektuna miyoi kayana puthokpa hongnarakli masagi sei kunga taruk lom ta ngai diba laikhidraba hobizam Somen Kumar pangai huwaito lamkhai digi laikhidraba hobizam chawba madi hobizam ongbi isan tombi anigi masanupa ohum pokpada masanupa kokhan laihani manau nupa yaima hobizam Roman Kumar sumasagi anaba mana laikhidre hauji hingauri besi iton don masanupa hobizam Surju Kumar khtangni laikhidraba hobizam Somen Kumar graduation loisilaba matungda kunung mamangda hangba bank amada thabak torongki ngangkham ningol hobizam ongbi Kiran Balaga yumban minaduna sahi taruk suraba masanupa malairi Sangai Express na laikhidraba Men Kumar gi yumda satluba matamda sangoida laikhidraba gi apokpi isan tombina masanupa kauraga kaplaga lerama thingarakhi pikliba Somen Kumar gi masanupa na mabokna kapliba du yenglaga tawpham khangdana tingak maingakna leramki yumadusu yumdom pok oina leramki nungaye phaba imung sunati lairaba imung haibaduni nomugi apang thabak suraga hingli be imungni Sangai Express ka unaduna wari sabada laikhidraba Somen Kumar gi loinabi hobizam ongbi Kiran Balan hai me ahumdagi hauna koki terrorist na mitay gi mathata lan tawrakhiba adudagi hauna mapu roiba Somen Kumar ga manaunupa Surya Kumar ga loinana khungak pa ayamba matamda sali mapu roibana bank ki thabak sururaga yumda hek halakpaga khungak pa masin manau adumak hekta sakhi mapu roibana Manipur ngaknaba sakhiba sida pungning thawat panatana karisu upai laikhidi haiba wafam thamladuna mapu roibana lan chalanba haibasi karamba nupina nungaigani haiba wafam thamlakhi mangna hai mapu roiba Somen Kumar gi mobile phone mapu roibana video record toramba du social media ra thadorakhibada mapu roibana numai maru yaodre haiduna nagget koilei leiraga upai leitana yengkhiba tawpham khangdaba minok noklamba du urubada thamoi haifam khangdana kaide mapu roibana maru yaodre haikiba matam supada na kongsida taduna leiri haina palladuna mapu roiba yauduna masanupa siga sanglaba punsi si matawkram na hingma ngamgadoribano khaluda isasi phumbangnare haiduna thamoi sokna Kiran Balana kapladuna phongdoraki laikhidraba Somen Kumar gi manaunupa hobizam Surya Kumar na hai lana si hek horakhibidigi hauna mafam ayambada
ꯃꯌꯥꯝꯕꯒ ꯂꯣꯏꯅꯔꯒ ꯈꯨꯟ ꯉꯥꯛꯄ ꯆꯠꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯖꯨꯟ 19 ꯏꯪ 2019ꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯌꯥꯝꯕꯅ ꯃꯍꯥꯛꯄꯨ ꯂꯥꯟ ꯉꯥꯛꯄ ꯉꯁꯤꯗꯤ ꯂꯥꯛꯂꯒꯅꯨ ꯌꯨꯝꯗ ꯂꯩꯍꯧꯔꯣ ꯍꯥꯏꯗꯨꯅ ꯊꯝꯂꯝꯈꯤꯕꯅꯤ ꯁꯣꯃꯦꯟ ꯀꯨꯃꯥꯔꯅ ꯈꯨꯟ ꯉꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯇꯩ ꯃꯁꯤꯡ ꯋꯥꯠꯂꯦ ꯅꯣꯡꯃꯩ ꯃꯔꯨꯁꯨ ꯋꯥꯠꯂꯦ ꯍꯥꯏꯅ ꯋꯥꯀꯤ ꯇꯣꯀꯤ ꯁꯦꯠꯇ ꯂꯧꯔꯛꯄꯗꯒꯤ ꯈꯥꯃꯦꯟꯂꯣꯛ ꯇꯝꯅ ꯃꯤꯌꯥꯝ ꯆꯪꯁꯤꯟꯅꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯅꯨꯡꯁꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗ꯭ꯔꯦ ꯁꯨꯔꯖꯀꯨꯃꯥꯔꯅ ꯄꯥꯏꯔꯤꯕ ꯋꯥꯀꯤ ꯇꯣꯀꯤ ꯁꯦꯠꯁꯨ ꯕꯦꯇ꯭ꯔꯤ ꯑꯥꯎꯠ ꯆꯠꯈꯤꯕꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯈꯥꯃꯦꯟꯂꯣꯛ ꯈꯨꯟ ꯃꯌꯥꯏ ꯌꯧꯔꯛꯄꯗꯗꯤ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯅ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯃꯔꯨ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ ꯈꯥꯃꯦꯟꯂꯣꯛꯇ ꯃꯈꯣꯏ ꯃꯄꯟ ꯁꯤꯈꯤꯕ ꯍꯛꯆꯥꯡꯁꯤꯡ ꯅꯣꯡꯉꯥꯜꯂꯒ ꯂꯧꯊꯣꯛꯂꯨꯔꯒ ꯍꯧꯕꯤꯖꯝ ꯁꯣꯃꯦꯟ ꯀꯨꯃꯥꯔꯒꯤ ꯑꯣꯏꯅꯁꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯌꯥꯎꯅ ꯄꯂꯧ ꯆꯤꯡꯖꯤꯜꯗ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯣꯃꯦꯟ ꯀꯨꯃꯥꯔꯒꯤ ꯑꯄꯣꯛꯄꯤ ꯍꯧꯕꯤꯖꯝ ꯑꯣꯡꯕꯤ ꯏꯆꯟ ꯇꯣꯝꯕꯤꯅ ꯍꯥꯏ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯂꯥꯟ ꯉꯥꯛꯄ ꯆꯠꯈꯤꯕꯗ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯤꯇꯩ ꯃꯆꯥꯁꯤꯡꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯉꯝꯗꯕ ꯅꯣꯡꯃꯩ ꯃꯔꯨ ꯋꯥꯠꯈꯤꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯅꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤꯅ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤ ꯍꯧꯕꯗꯒꯤ ꯍꯧꯅ ꯃꯇꯤꯛ ꯆꯥꯅ ꯉꯥꯛꯁꯤꯜꯂꯝꯂꯕꯗꯤ ꯃꯤꯇꯩ ꯃꯁꯤꯡ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯔꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯤꯇꯩ ꯈꯨꯜꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯕ ꯉꯁꯤ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯅꯤꯡꯉꯤ ꯂꯩꯇꯥꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯏ ꯍꯥꯏꯈꯤ ꯃꯤꯇꯩ ꯅꯨꯄꯥ ꯃꯁꯤꯡ ꯌꯥꯝꯅ ꯀꯨꯀꯤꯅ ꯍꯥꯠꯇꯣꯛꯍꯜꯂꯒ ꯃꯅꯤꯄꯨꯔꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯁꯤꯡ ꯀꯌꯥꯝ ꯌꯥꯝꯅ ꯈꯨꯜꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯂꯥꯟ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯗꯨꯅ ꯒꯨꯋꯥꯍꯥꯇꯤꯗ NECCꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯌꯦꯡꯁꯤꯟꯅꯅꯕ ꯀꯃꯤꯇꯤ ꯁꯦꯝꯈ꯭ꯔꯦ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯗꯨꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯒꯨꯋꯥꯍꯥꯇꯤꯗ ꯅꯣꯔꯠ ꯏꯁ ꯀꯪꯒ꯭ꯔꯦꯁ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ NECCCꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯅꯅꯕ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯗꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯚꯥꯔꯠ ꯖꯣꯔꯣ ꯅꯌꯥ ꯌꯥꯇ꯭ꯔꯥꯕꯨ ꯂꯨꯆꯤꯡꯂꯤꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯗꯨꯅꯉꯁꯤ ꯒꯨꯋꯥꯍꯥꯇꯤꯗ ꯄꯥꯡꯊꯣꯛꯈꯤꯕ NECCCꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗꯒꯤ CLPꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏ ꯏꯕꯣꯕꯤ ꯁꯤꯡꯍ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ K ꯃꯦꯘꯆꯟꯗ꯭ꯔ ꯁꯤꯡꯍ CWCꯒꯤ ꯃꯦꯝꯕꯔ ꯒꯥꯏꯈꯥꯡꯉꯝ ꯑꯃꯁꯨꯡ NECCꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔ AK ꯃꯤꯔꯥꯕꯥꯏ ꯗꯦꯕꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯤꯐꯝ ꯑꯗꯨꯗ MPCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯔꯨꯛ ꯌꯥꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯀꯪꯒ꯭ꯔꯦꯁꯅ ꯂꯧꯕ ꯌꯥꯕ ꯊꯧꯗꯥꯡ ꯂꯧꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯦꯅꯤꯐꯦꯁꯇꯣ ꯁꯦꯝꯕꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯑꯈꯟꯅꯕ ꯋꯥꯐꯝꯁꯤꯡ ꯍꯥꯞꯅꯕ ꯋꯥꯐꯝ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯇꯛꯁꯤꯟꯈꯤ ꯍꯥꯏꯗꯤ AICCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ KC ꯕꯤꯅꯨꯒꯣꯄꯥꯜ ꯖꯥꯏꯔꯥꯝ ꯔꯃꯦꯁ ꯑꯃꯁꯨꯡ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯀꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯅꯕꯒꯤꯗꯃꯛ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯅꯕ ꯋꯥꯐꯝ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯥꯎꯇꯥꯛ ꯄꯤꯈꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯗꯕ ꯀꯃꯤꯇꯤ ꯑꯃ ꯈꯨꯗꯛꯇ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯈꯤ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯌꯥꯅꯕꯒꯤꯗꯃꯛ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯗꯣꯛꯅꯅꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯅꯕ ꯋꯥꯐꯝꯁꯤꯡꯁꯨ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯪꯍꯟꯈꯤ ꯍꯥꯏꯔꯤ ꯃꯤꯐꯝ ꯑꯗꯨꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯁꯨꯁꯤꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯁꯨꯡ ꯑꯔꯨꯕ ꯏꯁꯨ ꯑꯃꯅꯤ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈ꯭ꯔꯦ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯥꯡ ꯇꯥꯈꯤꯕꯗꯒꯤ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯍꯥꯏꯔꯤ ꯃꯤꯐꯝ ꯑꯗꯨ ꯁꯔꯨꯛ ꯌꯥꯔꯝꯂꯕ ꯃꯇꯨꯡ ꯍꯦꯛ ꯂꯣꯏꯕꯒ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯈꯤ ꯂꯣꯏꯅꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯀꯪꯒ꯭ꯔꯦꯁ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯍꯌꯦꯡ ꯀꯪꯂꯥꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯀꯧꯔꯤꯕ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ